पाउसे युम्फम ओइबा मरोइबा पाउ खरा अपडेट तौजरे कोविड इशू खननब जुलाई 13 शिलोंग NE की CM सिंह मिफम कौख्रे लेबाकसिगी नॉर्थ ईस्ट रीजन कोविड-19 पेंडेमिक जाउन लॉ एंड ऑर्डर की हौसिक ओरिबा फिबम असि खननब था असिगी 13 शिलोंग नॉर्थ ईस्ट की चीफ मिनिस्टर की मिफम कौख्रे यूनियन होम मिनिस्टर अमित शाह ने शेयर लौदन नमित निनी चोना पांगथोकदरबा चीफ मिनिस्टर सिंह की ओइबा मिफम असिदा स्टेट सिंह की चीफ सेक्रेटरी अमसुंग DGP सिंह सु सरुक यागने होम मिनिस्टर की फंग पाव की सोर्स अमन आइबना यूनियन होम मिनिस्टर की निमित निनी की नॉर्थ ईस्ट के खोंगसन असिगी मनुंगदा शिलोंग लेरिबा असम राइफल्स की हेडक्वार्टर खोंगसन पांगथोकपग लोइनना ट्रायोजेनिक ऑक्सीजन प्लांट अमसु संगागने लोइनना गुवाहाटी दसु थौरम अबद सरुक यागने निमित निनी चुकना नॉर्थ ईस्टर्न स्पेस एप्लीकेशन सेंटर NESAC दा पांगथोकदरबा मिफम असिदा नॉर्थ ईस्ट स्टेट सिंह की कोविड-19 की हौसिक ओरिबा फिबम अमसुंग लॉ एंड ऑर्डर की मतंग यामना कुपना खनागने लोइनना रीजन असि स्पेस साइंस एंड टेक्नोलॉजी की सेंटर सिंह फंक्शनरी सिंह रिव्यू तौगने यूनियन होम मिनिस्टर की खोंगसेट असिदा यूनियन मिनिस्टर फॉर साइंस एंड टेक्नोलॉजी एंड स्पेस जितेंद्र सिंह अमरी मिनिस्टर फॉर डेवलपमेंट ऑफ द नॉर्थ ईस्ट रीजन डोनर जी किसान रेड्डी सु लोइनरगने डिपार्टमेंट ऑफ स्पेस की जॉइंट इनिशिएटिव अमसु ओरिबा NESA अमसु नॉर्थ ईस्ट काउंसिल नॉर्थ ईस्ट रीजन असिदा एडवांस स्पेस टेक्नोलॉजी सपोर्ट सिंह पीदुना डेवलपमेंट प्रोग्राम सिंह हेन खुमांग चौक्सिनरबा होनबदा मतेंग पांगदौरे NEC की चेयरमैन सु ओरिबा यूनियन होम मिनिस्टर असि NESAC सोसाइटी की सु प्रेसिडेंट अमु ओरिबने मिफम असिदा NESAC गवर्निंग काउंसिल की चेयरमैन सु ओरिबा डिपार्टमेंट ऑफ स्पेस की सेक्रेटरी अमसुंग इंडियन स्पेस रिसर्च ऑर्गेनाइजेशन की चेयरमैन के शिवानसु सरयागने मिफम असिदा यूनियन होम मिनिस्टर असिना NESAC ना नॉर्थ ईस्ट स्टेट सिंह दा पाइखनरबा पांतम थमलिबा सिंह अदुकी मतंग यावना थबक सिंह अदुकी प्रोग्रेस की मतंग दसु यंगसिनगनी ममांग द यूनियन मिनिस्टर असिना शिलोंग दा लाक्लमखिबा खोंगसेट अमदा NESAC की मिफम पांगथोतन एक्शन प्लान खरा थबक ओइना पांगथोकनबा खंगलमखिबा अदुकी प्रोग्रेस सिंह रिव्यू तौगनी हाइरे NESAC असि शिलोंग दगी किलोमीटर पुनरोम चलगा लै मसिदा रिमोट सेंसिंग जियोग्राफिकल इंफॉर्मेशन सिस्टम डिजास्टर मैनेजमेंट सैटेलाइट कम्युनिकेशन एंड स्पेस एंड एटमॉस्फेरिक साइंस रिसर्च की मसांग मथुम सुना लै सेंटर इन स्पेस साइंस एंड टेक्नोलॉजी सिनदुना नॉर्थ ईस्ट रीजन की स्टेट निपान असिदा सही कुन हेना डेडिकेट सर्विस पीदुना लाक्लिबनी लोइना रीजन असिदा एजुकेशन हेल्थ केयर डिजास्टर मैनेजमेंट सपोर्ट अमसोंग डेवलपमेंट कम्युनिकेशन की लमसिंग द ऑपरेशनल सैटेलाइट कम्युनिकेशन एप्लीकेशन सर्विस पीदुना लाक्लिबने NESAC की मपुंग ओइबा पांदम की मनुंग स्पेस एंड एटॉमिक साइंस एरिया रिसर्च तौबगी मतंग सु यावरे माखा तारकपा अतोप भाव अमदना जेनिम्स अनुब मसक थोकपा हौरकले टेस्ट तौब लेपरब KFT LFT RBS टेस्ट तौब हौख्रे सीनियर डॉक्टर सिला कोविड पेशेंट लाइंग हौख्रे मणिपुर सरकार की मखादा सोसाइटी अमा सेमलगा चलाइरिबा जवाहर नेहरू इंस्टीट्यूट ऑफ मेडिकल साइंसेस जेनिम्स मसिबा चलाइबदा एडमिनिस्ट्रेशन दा असोइबा अमसुंग असोइबा कया अमना पिकथन लेरंबदगी मांगदा चक्र पंगमदा लेरंबदु इंस्टीट्यूट असिदा अनुबा डायरेक्टर अमा लाकपदगी अवनबा अमदि अहोंबा कया लाकपा हौरे हौजे हौजे जेनिम्स की डायरेक्टर ओइबा प्रोफेसर लाइसरम देवेन ममांगदस डायरेक्टर ओइना लेरंखिबने माकी मतमदा तरोंबा पैसनबदी डॉक्टर सिंह अफबा मरी अइनबा लैननबा खोनरंबा अमदि लाइट लाइरा कना लाइजत्रब सिंगी अना लेंग मतेंग पांगलंबा कया दुम हागना डायरेक्टर ओइद्रबा मतमदगी दी अदुगुंबा थबक सिंग अदु लेप्तुना लैरबने मसिगी मतंग द हॉस्पिटल असिदा हाना टेस्ट तौबगी खुदोंचाबा कया लेरंबा सिंग टेस्ट तौबा लेपखिबदगे सेंथोक लंबी लाइजत्रब अनाबा कया दा असोबा पोलम अमा नंथबदगी अवाबा कया मेउनदुना लाखिबने अदुबा डॉक्टर देवेन अबुखना हॉस्पिटल असिगी डायरेक्टर ओरपदगी हाना फंक्शन तौदन लेरंबा KFT LFT अमदे रैंडम ब्लड शुगर टेस्ट तौबगी थबक असिदगी चलाइबा हौख्रे मसिना प्राइवेट हॉस्पिटल द लायंग नमजदबदगी जेनिम्स द लायंग लिबा अनाबा कयादी अदुकी मदि खुदोंचाबा फंगलगने मरग असिदा हॉस्पिटल असिदा लायंग लगा लेरिबा कोविड पेशेंट सिंग हाना सीनियर डॉक्टर सिंग डायरेक्ट ओइना मसा चलगा लायंगबगी थबक चथरबा दु ngasiदगी अमुक्का हेना चेक्सिन लायंगबगी थबक चथबा हौख्रे कोविड की सेकेंड वेव असी लापदा सिबगी चांग असी अदुकी मदिक वांखलकपा मरमना तंगाई फदना सीनियर डॉक्टर सिंगना हाथेंगना लायंग मतौ तारकपदगे असिगुंबा खोंथांग असी लखलकपने मसिगिदमक्ता हॉस्पिटल असिगी डायरेक्टर मेडिकल सुपरिटेंडेंट अमदि डिप्यूटी MS जाउना कोविड की वार्डसिंग चंगचंगदुना यंगचनबगी थबक सथब हौख्रे हाना मेडिकल काउंसिल ऑफ इंडिया हाइन लेरंबदु नेशनल मेडिकल कमीशन ओनख्रबा मतुंग मसिगी टीम अमसु हौजिक ओरिबा जेनिम्स की फिबम यंगचनबा लाक्लमले हाइरे अमरोमदा मपी मपा लैत्रबा पापु पांद्रबा अमगुमना इमोट मोटना
isuk chukna leramba Jennings ki campus sengdokton lu nathaldana bahonakre hauzik leiriba covid ki laina lechat asi amok akai leiban hiana khudong theli aiba leibana sweeper zaukidhar amade attendant khudima pungkun bari chumna tabak tawhanba haukre hanadi administration tawriba kangbu ka coordination wat pugum leiramba dagi thabak khudimak ta khumang choksin bangam dan leirambani haina phongtok narakle hauzik nauna lakliba director superintendent amadi deputy superintendent chawna hospital asigi staff singa fajaba coordination ama thamna da honarakpagi step asigi lemjaninga oiriba hospital asi amuki henna mapung phaba hospital amu oinana ba honare Jenem Society ki chairman su oriba Manipur ki chief minister N Biren gi jathang makha hospital asi mapung phaba hospital amu oinana ba hona baga loinana covid ICU bed masing tara amaga sutha asi ki manung de hengan ba hona ga dore nagalamrom the chief minister covid-19 affected livelihood support scheme phase 9 piba auragane COVID-19 pandemic ke curfew unsur athing mana maram oraga khudong chadaba ke hameu nariba si yanga kama sege tengbang sing athubada gian thokpa ki tangai fadaba leibana chief minister COVID-19 affected livelihood support scheme ase thabagoina pangthok naba ki matang review tawre loinan auke be July 15 scheme ba se official gazette extraordinary number 79 phongkhre aire Manipur Sarkar ge secretary social welfare ningthaujam Geoffrey ngasi thokiba notification aman airibana review adu jumpam orga scheme asi valid registration card permit license paibasing natragan state government ge mari lenaba authority ni issue tawba verified list da jawbasing street women vendor performing artist labor public transport driver rickshaw puller auto rickshaw driver na singba school van driver shop assistant artisan amasung whoever sing the phase 9 priority basis da piragane tengbang sing ase beneficiary sing adu ki tongan ba scheme sing gi database adu du jumpham warga pigane harba database asi mari ne ba tongan ba line department gi oibi hai natragana verification mechanism da jumpham warga haibadi tongan na tawban natragan akana ba ke dawgiri khara da tawba yai covid-19 gi haujuk oiba phiba masi yaglaga matung tarak ba phase sing da covid-19 asina ponsi mahing da chawna chaitheng mayoknaraba information sector sing da informal sector sing da leiriba atopa category gi myo sing da khotong chaba sing asi pinana ba khanagane scheme gi guideline amasung application format sing adu mathau tarabadi nauna revise tawgani haire maragasida unauthorized oiba myokaran application format sing nem kaina jun ba amadi mari leina ba beneficiary sing adu gi mol chinduna application format sing submitting tawbaga mari leina sel khomle habagi pau tare social welfare department gi make dagi application form sing issue submit tawnar ba format public notification amadi issue tawba leite maramaduna miamna unauthorized oiba missing asina scheme asiga mari leina dealing tawbadagi section view karigumba sigum aina jadaba thong sing asi chathaba thengnarabadi makoi sing adugi mathakta ain gi oiba thabak sing laukatnaraba director social welfare da khangan biu aire makha tarakba atop pahu amadana Pakistan da thabak suriba Chinese worker sing AK-47 paraga thabak suba aukre Pakistan da bus amada bom pokhai duna Chinese engineer mapan jawna bioi taraga humdoi sikhiba gi thodoki matung tarakpada Pakistan da thabak suriba Chinese engineer sing AK-47 rifles paraga thabak suba aukre an official report amada phongdorakle China Pakistan Economic Corridor Project CVEC ki tongan ba maintenance ki thaba pangthok matamda Chinese ki thabak suriba miyoi sing aduna AK-47 paiba aukre aire Pakistan na dibas da bomb pokhai ki thokdok adu engine da technical ki oiba asoiba leibadi ki thokibani airibani adubo China ki meke digi thasaba gamde atopa report sing khara dadi incident adu Chinese workers sing da atamna tawba attack amani airi China ki wena su thodok adu ki matang da thijin humjin bagi thabak chathana bagi damak makoi masagi oiba investigator team thakre masi Pakistan ki meke degi thodok adu ka mari leinana piki po warol adu thajaba ngamte abigi mayek larba kudam am oire lupa lising yang kai gi award piragane district administration Tamenglo ki deputy commissioner su oriba district task force on covid-19 ki chairman Armstrong Pamina mangjongna lauthoki bagi matungi na khwaidi missing jamna covid vaccine kap thoki ba district asik manung chanba ajuram village da lupa lising yang kai gi award piragane adun lauthokre chairman na lauthokki bo wafam adugi matungi na July 10 mangali singani kurmathoi phawagi manungda Tamenglo district ki khwaidi missing jamba covid vaccine kap thokpa ngamba khul amada arba sel gi mana asipi gani aikebane masigi matungina ajuram village gi hida kappa yaraba miyo chama yankai humtoi leibagi manungda chada marfudra ma taret dasmik hom nipan jawna miyo chama gani phuma panda covid vaccine kap thoki bani aire apun ba miyo chama yankai humtoi gi manungda miyo ani di bakoi gi medical condition singi matungina hida kap khede aduga atopa miyo ani na sahi jamna jambadagi phamungda hawar ka khatpa ngamdaduna covid vaccine kap thoki dabani aire district asigi hida khwaidagi yamna kap thoki ba khuln singi manungdagi amma
khagalaga pigadaruba sel gi mana asi vaccination asi gi ahan ba category ne aniseba category dena district asi gi manung do khwadi gi yam vaccine covid vaccine kap thok ngam ba health worker amada pigadabane aniseba category gi mana asine mioi chahum chahum ba covid vaccine kap thok na bagi damak mobilize taw bangam ki district asi gi happy villa dagi accredited social health activist asa worker nambu wali yo moita amasung tamenglok block ki asa facilitator daina dulupa lising tara gi sel mana piragani aire hariba mana sing asibu laktok ladon chairman Armstrong pamen makhatana tamenglok district for covid 19 gi free district am ohena na bagi damak kapaja harba mi pnamak thokpiraktuna covid vaccine kap thokpina ba appeal tawkhe anti government protesters sing amadi police ki marakta akanba maungda mungna khre humpudra fasin khre Colombia da hauki April tha dagi hauraga lebak adugi miyamna hojik leiribak government adugi mayokta tongan ba demand sing tawraduna amade lainga na pekhat liba thausil suba janing taba phongduktuna makhal makha kya gi khongsang sing ba aure khongsang sing adugi sarugam moina ngasi su masing jawlaba masing miyamna lambi da thoroktuna khongsang sing lengai barakta khongsang aduba control tongnar ba hona gi police person sing akan bamungda mungda khraba matung khongsang loi humpudra rom police na pajin khre aina local officials sing bangdorakle laibak adu the tax ki chang khangen hengala ki adu bajaning da phongdoktuna opposition party na khongjang thengthin ba hokibane madugi madung khongjang asi tamna paktok chawthortuna miyapna saruk yaba horakibane president Ivan Duque na hojik wariba fibam asi ki matang thumni yengdur leithokliba adubo miyamna janing da phongdokpa loina tax ka henlo na phirep lokiba du nauna semdok karabani aina demand tawre Lebak adu khongjang changchili be miyam abadi police person sigamuk nabagi thogokta hojik phawigi oina miyo humpurom siankre ngasi gi thogok adurasu miyo yankai aso open nangki madugi manung tu kunmari na misamni aduka kuntaruk na agent singni aire makoi sing adu Bogota Madrid amasung kalida thokiba munglabagi thogok singda sokibani aire Nagalam da covid 19 gi Cheitheng Markta chanaba chinjak Leisillaktabagi Awaba mayoknaraba yana Leire covid 19 laina laichat na baram orga Britain da tongan ba makhal gi athing basing thamjin khraba matung chathok sasin amadi thabak suno bada khudung chadaba kaya mayoknaba haukibaga loidena leba ka dugi tongan ba supermarket sing da chana thakna bi polam sing barang kaina lektabagi asauba wathok ama lakpa hore British supermarket amasung suppliers sing ngasi phongdor kibada supermarket sing da chana thakna pachinjak sing barang kaina laisilaktre leba ka du covid 19 ki case masing hangalapana maram orga staff sing mayumam da self isolate tawraga leikibana maram oraga thabak subina ba mi leitabada gi phibam asi yaurakibane covid 19 pandemic na maram oraga worker million amarum hena mem dagi sathokpa yadan leire masina maram oraga sanarba sinjak puthokle industry kya thabak subal lepkibadagi supermarket sing supply tawnar polam sim barang kaina phangbangamdre Iceland da leiba frozen food retailer gi managing director Richard Wangkana phongdokibada pandemic manungda aikoina dukan sing namit chuba hangdona lakle adumana hojik orekli befibam asina dukan khara thong thingbagi matang yaurakle natragna dukan hangbagi matam tension ba mathok tare National Health Service ki officials in ori befibam asin laga athing basing komthokrabasu yariba makai jumjum dagi mapan thoktar isolate tawdun leiner ba khangalakli amromda miyamna chana da polam sing leiba phanglik asiki matang da lengak na ahin ba miyang changna ba mai ke dagi phongdong narakle sahi amada mangan ba chana thakna ba polam gi sangsi tan billion 2.5 yaukre masina aing asa olakpada chada tara mateng pangsile Sahi amada makan baca na thakna ba pola masi ton billion 2.5 yaukre masina carbon dioxide jauna sahi kuning ki atmosphere da thadok ba greenhouse gas ki apun basang sa da tara weri and yamna nongai ta ba anoba report amada phangdokre Figures of driven to base and maming thon ba report adu World Wide Fund for Nature WWF amasung British Retailing Zentes ko na puna thadok pinakibane English ingani taraga mathoigi matung da thokiba hanba makal ki report atugi matung ina chinjak puramagi chadani phudi manghal amasung masina Europe amasung North America da thoriba car punamana thadok komai khudage sarugani hena greenhouse gas thadogi haire sahi khudingi manghal ibasa na thangba asiki manung da 10 billion 1.2 di lahu sihu to da mangbani haire sijak mangan baibasi yamna andan badi jaga da ba choba samesya amni haibasi ekona hauki basahi kya sida khange Andaga report asina masigi samesya asia ekoina khalam ba adagi yamni henda chawi habadole haina WWF ki Global Food Loss and Waste Initiative lead ki official Pet Pearson aike report asida yamna thamoi songe angapa wafam kya su jawri Europe amasung North America jawn industrialized lebak sing da chana thangna na ba mahan bagi changa si chada yangai nipan oi aire China ki south sikiba mi masing control doi ogre Central China ki Henan province da jamna kan nong hai thaduna pak sana ichau thokpa ki thoktok ta si ki bi masing control da yokre
mi nipan thi ba khangda leiri amasung billion hianman awaba tare haina pawgi sourcing na aire province asigi emergency management department na phangdorakhiba matung in ichaw na maram oidana mi lagom lising humudra taruk rom mafam hongdo onkre mausa gi thogdok asida lofom hector lakani lising taraga manga chari hena mang tak padagi senfam oidana Juana billion 1.22 US dollar million 188 from mang takre aire nong khwai de kanna chu bagi thogdok asinga se pung tara mathoi rom ta badu oike anyang heavy chinjak amasung jiaozuo jauna city kya da makha tan no haithagi gani aina Henan provincial meteorological observatory da phongdoke local authorities signa disaster relief ki da mak rescuer lising kuthra ga mapan changwa marfu ga humdoi thadoke amasung hoisian dagi hojok phobda mi lising kuthra ga tare chamba yakai humdoi tekta kaida mafam da puthorakre aire nongyam na kana churabasu province asida traffic amuk hanna thaba hore ngasi goina Zhengzhou Shenzhen International Airport da flight chahum marfu trate squidle tauke masing ngarang dagi flight masing chahum taram hengalak pane Henan gi highway toll station samri sumna honggi mang dusani sumna mari di hangdokre ato bacha mag marfu dra umdoi di traffic control tautuna hangdokle aduga taruk di ising thumjilaga leibadagi thingjilaga thamli aire Zhengzhou da lamkhang da pallaga leiriba train kuntra manga gi passenger sing gi thamak sin langnarba railway authority na kanu honari aina pawgi short sing na makata ke Nagalamrom da Indonesia da nonglei nongsit da mi kungamari sikre Central Indonesia ki nongchup Kalimantan province ki singi saruk da hi tara kani pan khak nonglei nongsit nangkhibadagi mi yakhe manga sikre aina thajari makoi ki manung da rescuer singna hakchang kungamari phawde phangkre atoba kuntra mathoi di phangdri aina thengna thadorakpa pawgi short sing na aire thawdogadu sayul amarungi mamang da Sambas district thokibadi samudragi film phatabadagi warning lakpadagi hi kharan honjalaktuna laiki aduga kharana lambi da leiringe da nongsit nangkhibane namini sumna nonglei nongsit nangba adu da mi kyamarum asi ana nangkhibane hi singa du da jawkhiba singi marakta makoi marfu ga humdoi di kanbangam ki and province asigi search and rescue office ki mako yovi haya dina aike Niamgi matungin rescue operation adu makata na numit humni ga sa thagigani adu karangi weather ki fever omuk soksi lakpadagi jamna akai ba pira yai aina source and rescue office ke operational head Eric Subaryan tu na aike amphana ikai khumnaba ulakle All India Football Federation AIFF na hojik Scotland gi Rangers Football Club da sanaribe Manipuri nupi sanaroi ngangum balabo women's footballer 2020-21 pitun ikai khumna utkibar loinana Footballer Wangjim Suresh Bo AIFF ki emerging player 2020-21 mingtol pirakpa da All Manipur Football Association amphana sanaroi ani SB ikai khumna bo lagle ngangum balana football da kathokpaga loinar masana asida thawai yauna masagi talent kyamarum uthokiba adu ikai khumna bo tuna AIFF da mingtol asi pirakibani thawung asida tungda horakliba sanaroi kya da su pungning thawuningai oiri airi amphana football sanaroi ani asigi makata ba sanabagi punchi matam punamakta Mai papu orasun aina serol abada pangdorakle Tokyo Olympics ki opening ceremony da Indian contingent ki athlete kun gani thoi official tarukna saruk yagane Indian contingent ki chawrakna athlete kun gani thoi amadi official tarukna irai numit ki nungthil da National Stadium da pangthok kadurba Tokyo Olympics ki opening ceremony da saruk yagani aina Indian Olympic Association IOA ki president Narendra Dhruv Badrana sagol sanamita phagdokre India ki machu ahungi firal paigida ani World Champion taruklak oikrabi boxer MC Marikom amade National Men's Hockey Team ki skipper Manpreet Singh hasu athlete ki manung yauri thangjunumida Olympic competition ki ahanba numida India ki match mayam amagi schedule leiba asi hinglaga wari basi lokibane hawdokbagi ceremony asi Tokyo madamda ahingdong yai yenna sathagadabana thangjunumid ki ayuktana athlete singna makoi ki match singi dabak line up tawud kodong charoi tabadu yenglaga ningthina tumba amade pothaba mathau taban athlete khar khaktana ceremony yauna basin bane Nopamadi napi ki hockey team ani ki preliminary round match sing thangjunumida schedule tawri adubo sanjitna contingent policing bada masana yajare ceremony asida mahakna Mary Kom kal loina feral paigane India ki star nopagi fresh star wrestler adi medal ki asas chawna tawri sing manungda amuk wariba Bajrang Punyan August 9 da pangthok kadurba closing ceremony da lebak asigi feral paigane Village office na opening ceremony da Indian contingent da sarukjana da bagidama hauju pawda share toriba masingna hockey ki amma boxing ki pan table tennis ki mari rowing ki gymnastics ki amma swimming ki amma sailing ki mari fencing ki amma amade official tarukne firal paigidaba ani MS Marikom amade Manpreet Singh su opening ceremony da sarukya adumainamak IOA ki president piriba masinga si ahong bala pasu jai aina makatara phangdoke
Ceremony asida saruk yaroidaba athletes ki disciplinary sing adudi archery, judo, badminton, weightlifting, tennis, hockey, nupa amari nupi amadi shooting ne. Makatarakpa atopa pau amadana MTU ki temporary BC ablakpada janing daba phangtorakle. Manipur Technical University ki thabak tagi potha karba life rakpam tombi bo amukhanda University asigi temporary vice chancellor oina ablakpada Mairoi Lup Taruk MSU Desam KSA MSF amasung sok akan bamong desaning dapat kaloina Mairoi Lup Taruk ke president sina kodek piudana Manipur ge Governor Nazma Abdullah da wakada mathangalakre wakada tugi matungina thabak tagi potha karba amasung University asimaki ahanba vice chancellor oina thau puramba mioi amabo amukan thabak abjilakpa asi Manipur Technical University ek section 14 clause 1 khongauna bani aire hidamasigi matang Lup Taruk ki lusing basna wakat pagaloina governor ki pungning singsilakle temporary BC ablakibadu UGC ki guideline ki wang madani University asigi BC UGC ki sanakawlon matungina regular oina hapi kadabane karigom bahira masigi matang de chapchaba thabak lokolaktrabadi public interest litigation ama phal tawragani aire aroibada content sing asigi maro oiba pau khara asiba pau damjariba Manipur local news YouTube channel amade Facebook page asedagi yengbiri bopuna bopathaga sari channel asena tumda kanarbadi subscribe tawbi diversina subscribe tawbi rumulina like and share tawbi sukawi guna pulambakpo amakana thaga sari